Cocomi Apunba Mute Taretna, Taretna Saba Mutamana, Mana, or when I go women Frankie convener, our students Frankie representative Yauna, Cocomi Apunba Mute Tarena, Manipurgi, Nona, Governor Chat Purgalakiba, Sri Ajay Kumar Balaga, which are all the Minikun, Rehenba, Unaduna Hwjik Oiriba crisis situation Sigi, Magi Chaba, understanding a mark, I mean, the Banganaba, my Masai, the Koi, Base, a Humpanba, Memorandum Masu, Vizar Mugalena, Aruba, he shooting the Koi Wafam Krai, Koi Warishanare, Yan Badakuna, Hijabasi, Honorable Governor, Magi Zik playing a Madam Stada, already Yamna, you would Halaga Lady Boy, State Assembly, Sigi Magi, popular elected government. Akon na ba matamamagi manungda tubada lengakama sembiduna haiba lengaga duda state administration asi sinana nabagi initiative lawbiu haiba wafam si yan hamada thamjarame ani subada Hwjik Oiriba Fibam sida ikoi jangmi khai naiba dikidi metai government adu ada na pangai da haidana tolumba meyam do madu dik leidingai mahagna kaknaba ayamna tienba suspended animation gi matam asigi manungda governor ama oina mahagna India President ki mahut silaga mana charge loading matam asida law and order si restore tawbu ngamdana ba normalcy purakko ngamdana ba mathau taba thabak sing dokhat biu haiba proposal si masu magi mafamda thamjarame ahum subada aikogi suspension of operation agreement sign tawruga leriba group sing maruena UPF amadi KNO ani sigi luchingba oiriba aikogi JRA ki chairman Thangyan Pau Buite amadi KNO ki president aikogi PS Hokip haiba misak ani makse foreigner ni makoi ani maki record si amana Myanmar ki Somnath Tek ki laga Nagaland settle tawbani kona Manipur lakpani amana Burma da Myanmar ki parliament MP oirambani aduga India da Manipur da kona changaga leigibani aduga Mahamasana governor masana home secretary oiringe matamda Manipur ki chief secretary da tharakiba letter maruena Thangyan Pau Buite ki magi record ki matangda 1990 da MP oiramaga 93 da India da chelaga Manipur da kamaina 1994 da foreign passport pairamino haina wahang hangga tharakiba chi do akoi da su copy leje ana asiumba foreigner sing fly paiba foreigner sing na India manungda pushalaga laaganda India government mokoi ga peace talk tawraga Manipur ki lebak lam masigi manungda makoi ki game saba moi da paisa piraga lehen base masi karamba meeting de kamaina chumme haidono masi meeting sanga kanda masi mayokda sab saba thobak paithat biu haiba wafam sing so bai thamjarame hom subada aikogi hoji aikogi mangda tadana leriba opium poppy plantation ki pakdana na sathari ba korese masi narco terrorism ki mayek larba kudamni narco terrorism ki mayek larba kudam ki part amani aikogi state ki politics moina control tawsan priba state ki law and order destabilize tawise masi narco terrorism ki chap chaba madu ki definition do fulfill tarobani aduna poppy thabada yauriba drug nalon bada yauriba khulai paiba armed group terrorist group mayam se makoi ki mathakta Manipur government amdi India government na chap chaba thabak lokatpagi tangai pudaba lei aiba wafam si thamjaramaglona na haiba akogi India gi oina leriba akogi NDPS ki ek ase yam soli madu son mana maram oirakanda kha nopo Asia gi Southeast Asia gi adung laba tongan lebak sing di golden triangle gi makha da leriba lebak sing asidi gram tara gi mathakte hek phawa tamda death penalty pi adugu death penalty si international forum da criticize tawba taraga su death penalty mak India na pi draga su chaira base amend tawtuna NDPS ek ase gi magi ek ase amend tawtuna punishment si khara hena heavy oiba punishment pi ra kanda mafam asida yamna favorable drug ki transit road mo oiri base masi discourage tawna ba initiative lawbiu aduga ikoina mamangi hafta da prime minister da mani notice ki chief minister sing da pizza ki ba memorandum amagi kuthang da ikoina Manipur da ikogi dedicated north east ki oiba anti narcotic bureau ama establish tawbiu haibado donor ministry ladiba north east council oina north east ki dedicated oina lady sumaina anti narcotic north east anti narcotic bureau ama semna ba initiative tu su lawbiu haina governor gi mafam da koi thamjarambani aduga poppy thabana maram oiraga poppy thabagi photo massive poppy plantation tawba deforestation tawba governor isa su ubiramani akoi da su ure akoi sang su thengnajare masi khangna
ngasi phawda aikoina moi mathakta chap chapa akaknaba akoi action lokhatana leibasina maram oiraga miyamda yamna lana uba pot khar lei masigi mayokta thabak changin biu haiba wafam simsu thamdarami aduga aikoigi manipurda aikoigi maruena manipurgi miyamna hujik thoiba crisis asida hujik thoiba crisis asida akoi maruena meitei kunaina masida tongsillaga yaudana thengnanabagi akoi chapta aikoigi agenda leibanate aikoidi makoina yan megi tangom da marukibada lai paega lan tasalapa amadi state ki leriba security ki arrangement na matamadu da khudakta aikoigi nakthok biba kunja sing village mayam asi nakkapi sesiru ngamdabadagi naha sing isna chongkoraga masa masa na kunja sing ngakcha daba yadadana ngakcha rakhibani aduga hairiba mitop sing ase makoi sing isna chamjala kiba dumba thawum sing ase aduna maram oraga ngasi aikoigi kunja lai pai naha mayam amana hojik leriba se makoi si chapchana kamaina makoi si akoi chap chaba logi meeting da makoi da illegal unlawful oiba kona ma tadana ba dari initiative loraga kamaina tawbu yagadage habadu adugi meeting tabi wo haba wafam darame aduga manipur da asi koi ba issue se chronic oiraba matam sangna laina oina lai kum laina purga laba adu makhani issue khra yauri hai bi issue se address tawda yaroi mapung oina 1960s dagi horga manipur da refugee oina changakhiba refugee oina leijaramba refugee dagi akoi citizen onthokpiro haidana India government na citizenship act ki matung ina on khraba tumba refugee singa do makoina ngasi lam asi moigi ne na claim torokpa lam asi mokoi lamni atopa kanu changbi yaroi masida koi separate administration piu ana demand torokpa se masi manipurgi assembly house da hanjan na manipurgi territorial integrity kahen be yaroi masi kai danaba manipurgi house na koi ware lowi hadana ware kayara khan low khaba ware basi gi mayokta separate administration piu ana demand tori basa masi India gi medium da anti national oiram da taraga su manipurgi medium da anti state ni ana masi gi bapor se encourage tawum thokte masi discourage tawgadabni haibu wafam si koi samdarami aduga kon bada koi gi apona haijabasi tielaba hojik suspended animation gi tenure sigi manung sida koi honorable governor na charge puri ge matam sida miyam asida su president rule gi yamna traumatic of experience miyam ama lei gibani na miyam da barang kusau na balang tak na ba adu report miyam ama lei na high report sa itak phatha binan na bai dongta governor na formal ekoi miyam da ekoi message adok bidana yaraga di ekoi press meet photo bira kanda manipur miyam da nakal primo ki lei miyam sida achumba asenba judicial ba wafam se aduga pai bi ngai matam sida president na isada koi governor da phausinai matam sida lokhat bigada ba tangai phadaba significant oiba initiative sing do miyam da movement movement bi boina pau tam yu haiba wafam se